ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯆꯤꯡꯌꯥꯒꯤ ꯈꯣꯡꯂꯝꯕꯦꯟ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯤ ꯃꯍꯧꯁꯥꯒꯨꯝ ꯒꯣꯗꯥꯎꯟꯗꯒꯤ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯖꯤꯡꯒ ꯃꯅꯥ ꯈꯔ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯑꯉꯥꯡ ꯑꯃꯒ ꯊꯤꯟꯕ ꯂꯥꯛꯑꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨ ꯁꯨꯝ ꯊꯧꯔꯛꯄꯗꯨꯗ ꯂꯝꯕꯦꯜ ꯑꯗꯨ ꯀꯣꯏꯂꯥꯁ ꯊꯥꯔꯝꯗꯥꯏꯒꯤ ꯅꯨꯡꯒ꯭ꯔꯦꯡ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯣꯛꯑꯝꯕꯗꯨꯗ ꯒꯥꯔꯤ ꯊꯧꯔꯛꯄꯗꯨ ꯌꯥꯝꯅ ꯐꯔꯛ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗꯁꯨ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯥꯎꯕ, ꯂꯝꯕꯦꯜ ꯑꯁꯤꯗꯤ ꯐꯠꯇꯕꯗ ꯂꯣꯏꯔꯦꯍꯦ꯫ ꯁꯤꯕꯨ ꯈꯔ ꯐꯖꯅ ꯔꯣꯂꯔꯅ ꯇꯛꯑꯝꯕ ꯌꯥꯗꯕꯖꯥꯔꯥ? ꯒꯥꯔꯤ ꯆꯀꯥꯒ ꯂꯣꯏꯅ ꯁꯣꯛꯄ ꯇꯥꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯁꯤ ꯊꯤꯟꯗꯣꯔꯤꯕꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇ꯭ꯔꯣ?" ꯍꯪꯉꯝꯃꯤ꯫ ꯑꯩꯒ ꯒꯥꯔꯤ ꯆꯠꯃꯤꯟꯅꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ, "ꯗꯥꯊꯣꯏ ꯑꯥꯗ ꯌꯧꯗ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏ. ꯑꯗꯣ ꯑꯩ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯨꯔꯥ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯐꯣꯟꯗꯤ ꯇꯧꯔꯨꯔꯅꯨ, ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯜꯂꯒ ꯍꯪꯖꯜꯂꯨꯔꯕꯗꯤ ꯊꯕꯛ ꯋꯥꯠꯂꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ꯫ ꯏꯕꯥꯅꯤ ꯃꯁꯤꯒꯤ ꯖꯤꯡꯒ ꯃꯅꯥ ꯈꯔꯁꯤ ꯊꯤꯜꯂꯝꯃꯒ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯈꯪꯖꯟꯅꯗꯕ ꯁꯥꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯃꯗꯨꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯖꯤꯡꯒꯒꯤ ꯐꯦꯛꯇꯔꯤ ꯒꯣꯗꯥꯎꯟ ꯑꯃꯗ ꯑꯩꯁꯦ ꯄꯣꯠꯆꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟꯒꯤ ꯌꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯒꯥꯔꯤꯁꯨ ꯑꯩ ꯏꯁꯥꯒꯤꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯂꯝ ꯑꯃꯗ ꯂꯝꯕꯦꯟ ꯐꯠꯇꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯑꯉꯥꯡ ꯑꯃꯒ ꯑꯩꯒ ꯖꯤꯡꯒ ꯃꯅꯥ 5ꯃꯨꯛ ꯊꯤꯜꯂꯨꯅꯕ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯂꯝꯕꯦꯜ ꯑꯁꯤꯁꯨ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡ, ꯂꯝꯕꯦꯟ ꯌꯥꯝꯅ ꯐꯠꯇꯕ ꯖꯒꯥꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯅꯥꯎꯕ, ꯃꯄꯨꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ. ꯌꯥꯎꯔꯒꯗꯤ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯁꯜꯂꯨ." ꯃꯄꯨꯗꯨꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯨ ꯂꯦꯟ ꯅꯝꯕꯔ 6 ꯍꯥꯏꯕ꯭ꯔꯥ 7 ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃꯗꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯌꯣꯠꯀꯤ ꯊꯣꯡ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯦꯁꯨ ꯍꯥꯏꯕꯅꯤ꯫ ꯅꯪ ꯑꯃꯨꯛꯇ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯄꯣꯠ ꯄꯨꯔꯤꯕ ꯃꯄꯨ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤ ꯀꯔꯥꯏꯗꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯄꯨꯗꯨꯅꯁꯨ ꯌꯧꯔꯛꯀꯗꯣꯔꯦ, ꯃꯗꯨꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨ ꯈꯔ ꯍꯦꯟꯇꯣꯔꯛꯑꯒꯗꯤ ꯊꯣꯡ ꯑꯗꯨꯁꯨ ꯌꯧꯔꯛꯑꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯒꯥꯔꯤꯗꯨ ꯂꯝꯕꯦꯟꯅꯒ ꯐꯠꯇꯕꯒ ꯀꯟꯅ ꯊꯧꯕꯒ ꯌꯥꯗꯕꯒ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯗꯨꯗ ꯐꯠꯈꯤꯗ꯭ꯔꯕ ꯂꯝꯕꯦꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯎꯖꯥꯎ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯎꯖꯥꯎꯗꯨꯒꯤ ꯃꯈꯣꯡꯗ ꯅꯨꯄꯤꯅꯤ ꯑꯩꯅ ꯎꯔꯤꯕꯗꯨ꯫ ꯅꯨꯄꯤꯗꯣ ꯍꯦꯛ ꯎꯔꯛꯄꯗ ꯑꯩꯁꯤ ꯏꯁꯥꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ, ꯂꯥꯏꯕꯨ ꯑꯣꯏꯔꯣ ꯃꯤꯕꯨ ꯑꯣꯏꯔꯣ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯗꯁꯨ ꯑꯩꯅ, "ꯅꯥꯎꯕꯤ, ꯑꯥꯗ ꯅꯨꯄꯤ ꯑꯃ ꯎꯔꯤꯕꯁꯤ ꯅꯪ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ 마ꯁꯨ ꯀꯔꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯗꯅ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, "ꯅꯥꯎꯕꯤ, ꯀꯔꯤꯅꯣ ꯃꯃꯥꯡꯗ ꯎꯖꯥꯎ ꯑꯃ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯣ? ꯇꯨꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯤ ꯅꯪ ꯎꯗ꯭ꯔꯣ?" ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯑꯩꯅ ꯎꯔꯤꯕꯗꯣ ꯑꯉꯥꯡ ꯑꯗꯨꯅꯗꯤ "ꯎꯗꯦ, ꯀꯗꯥꯏꯗꯅꯣ" ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯃꯥꯁꯨ ꯌꯥꯝꯅ ꯉꯛꯅ ꯍꯪꯉꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯍꯩꯁ, ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯅꯁꯨ ꯎꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯃꯁꯤ ꯑꯐꯕ ꯈꯨꯗꯝꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯎꯔꯤꯕꯁꯤ꯫ ꯑꯩ ꯇꯨꯃꯤꯟꯅ ꯒꯥꯔꯤꯁꯦ ꯈꯔ ꯀꯟꯅ ꯊꯧꯔꯒꯦ ꯍꯥꯏꯗꯅ ꯐꯠꯈꯤꯗ꯭ꯔꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯑꯗꯨ ꯌꯥꯎꯅ ꯑꯩꯁꯦ ꯒꯥꯔꯤ ꯑꯗꯨ ꯈꯔ ꯀꯜꯂꯞꯅ ꯊꯧꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯑꯃꯨꯛ, "ꯗꯥꯊꯣꯏ, ꯒꯥꯔꯤꯗꯨ ꯈꯔ ꯇꯞꯅ ꯊꯧꯕ ꯌꯥꯗ꯭ꯔꯣ? ꯃꯤꯒꯤ ꯄꯣꯠꯆꯩ ꯄꯨꯔꯤꯕꯁꯦ ꯂꯣꯏꯅ ꯕꯦꯔꯥ ꯀꯥꯕ ꯇꯥꯔꯦ꯫ ꯀꯔꯤꯅꯣꯃꯦ ꯅꯪꯅ ꯒꯥꯔꯤꯁꯤ ꯑꯃꯨꯛ ꯄꯥꯏꯀꯩ ꯊꯧꯔꯤꯁꯤꯕꯣ?" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯈꯤꯕꯗꯒꯤ ꯒꯥꯔꯤꯗꯨ ꯈꯔ ꯀꯜꯂꯞꯅ ꯑꯗꯨꯝ ꯊꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡ ꯑꯗꯨꯁꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯍꯦꯟꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯁꯨ ꯎꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯗ ꯑꯩꯅ ꯃꯅꯥꯛ ꯀꯗꯥꯏꯗ ꯆꯠꯂꯝꯕ ꯃꯤ ꯑꯃꯗ ꯂꯦꯟ ꯅꯝꯕꯔ 6ꯁꯦ ꯀꯔꯥꯏꯗꯅꯣ ꯍꯪꯉꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯂꯦꯟ ꯅꯝꯕꯔ 6ꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯅ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯤ ꯆꯥꯖꯦꯟꯕꯤ ꯅꯨꯄꯤ ꯑꯃꯗ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯁꯤꯗꯤ ꯂꯦꯟ ꯅꯝꯕꯔ 10ꯅꯤ꯫ ꯁꯤꯗꯒꯤ ꯂꯩꯔꯛ ꯈꯔ ꯆꯠꯀꯗꯕ ꯋꯥꯠꯂꯤ. ꯌꯧꯔꯛꯀꯗꯣꯔꯦ, ꯈꯤꯇꯪ ꯆꯠꯈ꯭ꯔꯣ" ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯒꯥꯔꯤꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯊꯧꯔꯛꯑꯝꯃꯤ꯫ ꯒꯥꯔꯤꯗꯨ ꯈꯔ ꯈꯖꯤꯛ ꯊꯧꯔꯛꯑꯕ ꯃꯇꯨꯡ ꯂꯦꯟ ꯅꯝꯕꯔ 6ꯁꯨ ꯌꯧꯁꯜꯂꯛꯑꯝꯃꯤ꯫ ꯃꯄꯨꯗꯨꯗꯁꯨ "ꯑꯩꯈꯣꯏ ꯌꯧꯔꯛꯑꯦ, ꯂꯝꯕꯦꯟ ꯃꯆꯤꯟꯗ ꯂꯩꯔꯦ. ꯀꯌꯥꯝ ꯁꯥꯡꯅ ꯊꯧꯖꯜꯂꯛꯈꯤꯗꯣꯏꯅꯣ?" ꯍꯪꯉꯨꯕꯗ ꯃꯄꯨꯗꯨꯅ ꯂꯩꯔꯛ ꯃꯅꯨꯡ ꯈꯝ ꯊꯦꯡꯅ ꯊꯧꯖꯜꯂꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯒꯥꯔꯤ ꯑꯗꯨ ꯂꯩꯔꯛ ꯃꯅꯨꯡ ꯈꯝ ꯊꯦꯡꯐꯥꯎ ꯊꯧꯖꯜꯂꯝꯃꯤ꯫ ꯖꯤꯡꯒ ꯃꯄꯨꯗꯨꯁꯨ ꯑꯍꯟꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ, "ꯊꯦꯡꯃꯟꯈ꯭ꯔꯦ, ꯄꯨꯔꯛꯏꯕꯁꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯗꯕꯨ ꯄꯣꯠ ꯆꯩ ꯀꯅꯥꯅ ꯄꯨꯔꯛꯀꯦ?" ꯍꯥꯏꯗꯅ ꯈꯔ ꯃꯆꯤꯟꯗ ꯄꯦꯠꯄꯥꯠ ꯋꯥ ꯉꯥꯡꯉꯛꯈꯤ꯫ ꯑꯩꯁꯨ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯃꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯂꯝꯕꯦꯟꯗꯣ ꯌꯥꯝꯅ ꯐꯔꯝꯗ꯭ꯔꯦ. ꯀꯣꯏꯂꯥꯁ ꯊꯥꯅꯕ ꯂꯝꯕꯦꯟꯗꯣ ꯅꯨꯡꯒ꯭ꯔꯦꯡ ꯉꯥꯛꯇ ꯀꯨꯗ꯭ꯔꯨꯛꯀꯗ꯭ꯔꯥ
gari thaurakpada awaba mo oire. Adunani sauranu pabung. Jinga se mana mga kakta mali kun pakpada. Ako'y tadarage haidana. Aiga seminary ba nga nga duway gana jinga adu. Mana amamam sumting taba horakpada. Jinga singa do kara kuat pa matay da kara segay ba kara yawram ki. Ahal aduna sumadu ubada ko'y da mukhe na ngang bahawra ki. Kainoy na nga say kalamba da di karisu tahawda ba ni. Masina ko'y napurakpada sway da na tawbo oiri ni. Aduna ay dilawang nga maroy na ko'y mahasun mapuda. Phone tawge phone number piro hairakhi. Wafa maduday sumata sarami. Angang aduda suway na naubo sidi kamay na tawni hangami. Angang aduna mo ingonda. Datoy ay di si tuwan isi ngasay na kanglabani. Ngasay datoy na tawkiba gari kutawlak tawdo. Maduda tawri pa wayrini. Yari si pajadri ba jinga manasing adu. Amuk hapsala si aduga hayeng wayna. Amuk tilagi hayramasi. Ngasigidi amuk sindoksin din tawbado para amatarani. Aduna datoy na mapusida pajana hayro hayrakhi. Angang aduna adum na hayrakpagi matungin na. Mapududay na sumna hayrami. Pabung-pabung na pamdriba jinga manakarasi. Hayeng mo na sindok saragi. Ngasigidi pajadaba singse pukragi. Pabung nang saura no hayrami. Aygi wapa maduda halado mo nga madawa kumaki. Yaroy sugya na ko'y na hujing magpurak kadabani. Hayeng ayuk nga na jinga si Miku palaani. Na ko'y mukngayraga layba matam layti. Yang na tuna hujung maghakpat ko. Aduwa kariso tawdaba ama muksindoro o hayrakhi. Wapa maduday na mukpabong nga sidi yararoye. Lambiala si sopati alam susangi. Hayang dumiya tayo gitindringay. Pabong gisi hanangan na tadaramagi. Hujiki di pajadriba sing na chakang kalaga pukragi hayda na isu. Angang aduda naubo hawkalo hayrami. Matausom na ngang adugay ganawa ngang nadabi. Jingga manaani do ay gigarida hatu do praprap hapsalami. Aduwa gari do mamay lay topa haurammi. Ahal aduna suna ko'y nga sige numita purak kadabani. Maduna trabadi na ko'y nanungalaga purak pa do ay lawroy haydana. Masinda pepat-pepak nga ang do na lahewki. Masigi matong nga nga dugay ga si wama siya tamatangang dana. Gari do muktaw dorok pa haurammi. Nga do na yung munda tatoy. Hujik po iba niya muktin kidro hangay. Ay na mukaray dagi tindoy na hujik po. Ahan na haydana sono may suhek sura dana. Lao sa lahura si hayda na gari do mukha na patkidraba lambela do da taurakhi. Adubo angak panihandagti. Angang adugi mamituwoy na. Nupido lamben may ay dali pagalayde hayda na ingon da hayrakhi. Tawbudabo handagti ay diuram de nupiya do. Matausom na halagpagi lambela si dana. Nupido angang adu na magi mamito ure hayrak pa do da. Ay suwadong kang bangamki. Mapamasigi lambela si mo nga mani. Matong manawat hengarakta po sa itilagpayaba lambien na tining duna. Ay sa gari ito mukan na taurakhi. Adubo numito ako'y nigilaybag na rakarino. Patkidraba lambiela duda gari pay kay taurak paduda. Jingga manaama humduwaga makada taki bagi makola may natarami. Maduday na nga duda sumna hayrami. Naubo kay nunang buseksan na tauri na turak trabo. Din manaama humdokraba maali. Kasi po iba ni mapamasda gari mukhamba taribo hangami. Angang aduna mugdatoy, ay di pajana siya na punki ba ni? Kamay na nantuwi ba zano? Hujik po iba ni mukulukidro hangay. Ay na mukunda ba yaroy? Maduna trabadi iba ni tabagtala ni. Lao gari silang biyan sige matay da kamagi. Iba ni po nagkumtaminara si hayrami. Asum na nga dugay ga si gari ito dagi kina-kumtaminarak to na. Lambiyan may ay da tahuri ba day na din manado. Kuluna ba mo gari ito dagi mukumtaraki. Iba ni si propra mapamaday da sang salaga. Jingga din manado propra kung kalaga gari da hapalaga. Tauri na mukan na turami. Matamado da angak pa ni hujiki nupi si trabe nupi sumali. Hay ba di mana siya turi ba panik pido. Maung kraba patkidraba lambin mayaya do da masamsang na tadaraga. Iba ni gari mamang da mukle pagalay rami. Madu ba da handag ti iba ni puna muktangkan na laumin na rami. Ay suki ba di gari marumda paktaraga lo lami. Angang aduso kinagkina datoy. Iba ni hujik kay daw no. Mangda nupi malepi sinang suuban na tro hangay. Ay sumatanga day day sada tawpong kang dabadagi. Angang aduda sumna hayrami. Nawa ay hanagari manong dasangagi. Nang suway gitong day inaro o hayrami. Angang aduna mukhway datoy haydana. Ay hana maning da pun bakwat paduloy ba matong. Gari mamang datam na lagdo na. Angang aduga ay gagari da karami. Nupido so ko'y gari mamangda tumaklep to na layri pa ni. Ay so gari do start tauruga nupido na lepi pa mapado dagi.
ꯒꯥꯔꯤꯁꯤꯅ ꯊꯩꯔꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤ ꯒꯥꯔꯤ ꯑꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯊꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤꯗꯨ ꯂꯝꯕꯦꯟꯗ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝꯂꯣꯝꯗ ꯒꯥꯔꯤꯗꯨ ꯄꯥꯏꯈꯩ ꯊꯧꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯒꯣꯗꯥꯎꯟ ꯆꯪꯗꯕꯤ ꯑꯉꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯍꯥꯟꯅ ꯊꯥꯗꯕꯤꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯉꯥꯡ ꯑꯗꯨꯗ ꯃꯥ ꯀꯤꯗꯅꯕ ꯍꯥꯏꯗꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯥꯎꯕ ꯂꯩꯍꯧꯔꯣ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯌꯨꯝ ꯆꯪꯉꯒ ꯏꯃꯥ ꯕꯕꯥꯗ ꯃꯩ ꯌꯣꯛꯊꯣꯛꯍꯜꯂꯨ꯫ ꯐꯔꯦ ꯑꯗꯨ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯑꯩꯁꯨ ꯌꯨꯝ ꯌꯧꯅꯕ ꯊꯧꯔꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯁꯨ ꯌꯨꯝ ꯌꯧꯔꯦ꯫ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡ ꯌꯧꯐꯥꯎ ꯊꯧꯖꯤꯜꯂꯒ ꯌꯨꯝ ꯃꯅꯨꯡꯗ ꯑꯩꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯄꯤꯛꯄ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯄꯣꯔꯒ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯏꯆꯥꯅꯨꯄꯥꯗꯨꯅ ꯅꯨꯡꯁꯤꯅ ꯈꯨꯠꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯅ ꯏꯁꯥꯗ ꯑꯐꯤꯡ ꯑꯔꯥꯏ ꯑꯃꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯩꯅꯣ ꯗꯗꯥ, ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯥꯏꯒꯤ ꯎꯄꯨꯗꯨꯕꯨ ꯐꯥꯏꯗꯨꯕꯣ, ꯀꯔꯤ ꯊꯤꯔꯤꯅꯣ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯁꯦꯡꯕꯗꯨ ꯃꯉꯣꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ, ꯑꯩ ꯉꯁꯤꯗꯤ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯏꯁꯥꯗ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯀꯦ ꯇꯧꯕꯅꯤ꯫ ꯑꯗꯨ ꯀꯔꯥꯏꯗ ꯊꯝꯈ꯭ꯔꯒꯦ ꯅꯪꯅ ꯈꯨꯖꯨ ꯂꯩꯈꯥꯝꯗꯨ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ, ꯂꯩꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯈꯪꯗꯦꯅꯦ, ꯐꯔꯦꯁꯦ ꯑꯩ ꯊꯤꯔꯛꯑꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯃꯐꯝ ꯑꯃꯗꯒꯤ ꯄꯨꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯊꯤꯔꯒ ꯄꯤꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯃꯄꯥꯟꯗ ꯊꯣꯔꯛꯑꯅꯨ, ꯑꯩ ꯒꯥꯔꯤꯒ ꯀꯩꯒ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯦ ꯃꯄꯥꯟꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯍꯨꯝꯗꯣꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯍꯥꯞꯄꯤꯕ ꯖꯤꯡꯒꯁꯤꯡ ꯑꯗꯨ ꯒꯣꯡꯒꯥꯡ ꯒꯣꯡꯒꯥꯡ ꯃꯊꯛꯇ ꯃꯤ ꯀꯥꯔꯒ ꯅꯦꯠꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯟ ꯊꯣꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯑꯣꯛꯊꯣꯛꯑꯝꯃꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯝꯃꯤ꯫ ꯑꯩꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯒꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩ ꯎꯕꯗ ꯄꯨꯀꯞꯇ ꯀꯞꯄꯝꯃꯤ꯫ ꯃꯁꯥꯁꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯒꯠꯂꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯩꯅꯣ ꯗꯗꯥ, ꯑꯉꯥꯡꯁꯤꯕꯨ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯀꯔꯤꯁꯨ ꯇꯧꯍꯧꯗꯕꯅꯤ, ꯍꯧꯖꯤꯛꯅ ꯃꯁꯥꯁꯦ ꯁꯥꯒꯠꯂꯒ ꯄꯨꯀꯞꯇ ꯀꯞꯄꯤꯁꯤꯕꯣ, ꯅꯪꯉꯣꯟꯗ ꯏꯟꯅꯔꯛꯄꯗꯣ ꯑꯉꯥꯡ ꯑꯁꯤꯗ ꯑꯣꯛꯅꯔꯕꯖꯥꯔꯣ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦꯅ ꯑꯩꯁꯨ ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯉꯥꯡ ꯑꯁꯤꯗ ꯁꯣꯔꯦ, ꯍꯧꯖꯤꯛ ꯃꯄꯥꯟꯗꯁꯨ ꯑꯀꯤꯕ ꯈꯔ ꯇꯧꯍꯧꯏ, ꯐꯔꯦꯁꯦ ꯑꯉꯥꯡꯁꯦ ꯃꯁꯥꯗ ꯃꯩ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯄꯤꯁꯤ ꯍꯥꯏꯗꯅ ꯃꯩꯈꯦꯠ ꯃꯔꯨ 8 ꯑꯃꯒ ꯎꯆꯥꯟꯗꯨ ꯃꯆꯦꯠ 8 ꯊꯦꯛꯑꯒ ꯃꯩꯐꯨ ꯃꯆꯥ ꯑꯃꯗ ꯃꯩ ꯍꯧꯒꯠꯂꯒ ꯏꯆꯥꯅꯨꯄꯥꯁꯦ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯁꯥ ꯁꯥꯒꯠꯂꯝꯕꯗꯨ ꯏꯪꯊꯈꯤ꯫ ꯃꯃꯥꯅ ꯐꯃꯨꯡꯗ ꯑꯉꯥꯡꯗꯨ ꯁꯨꯝꯕꯤꯔꯝꯃꯒ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯔꯤꯕꯅꯣ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯉꯁꯤꯁꯦ ꯂꯝ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯖꯤꯡꯒ ꯃꯅꯥ 5ꯃꯨꯛ ꯅꯥꯎꯕꯒ ꯑꯩꯒ ꯊꯤꯟꯅꯕ ꯆꯠꯂꯨꯏ꯫ ꯃꯝꯁꯨ ꯃꯝꯂꯦ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯂꯝꯕꯦꯟꯅꯒ ꯐꯠꯇꯕ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯝꯕꯦꯟ ꯃꯌꯥꯏ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯑꯩꯅ ꯍꯥꯟꯅ ꯎꯔꯛꯄꯅꯤ꯫ ꯀꯣꯟꯅ ꯍꯜꯂꯛꯄꯗꯅ ꯅꯥꯎꯕꯅ ꯑꯃꯨꯛ ꯎꯔꯛꯈꯤ꯫ ꯉꯛꯂꯤꯕꯗꯤ ꯑꯩꯈꯣꯏꯅ ꯎꯔꯛꯈꯤꯕ ꯅꯨꯄꯤꯗꯨ ꯇ꯭ꯔꯥꯏꯕ ꯃꯥꯜꯂꯤ꯫ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯃꯆꯨ ꯑꯗꯨ ꯅꯥꯎꯕꯁꯨ ꯃꯌꯨꯝꯗ ꯊꯛ ꯊꯛ ꯅꯦꯛꯑꯒ ꯂꯩꯍꯧꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯀꯤꯕꯗ ꯌꯥꯗ꯭ꯔꯦ, ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯁꯥꯔꯛꯑꯅꯨ, ꯑꯩ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯝꯃꯤ, ꯖꯤꯡꯒ ꯃꯄꯨꯗꯨꯁꯨ ꯃꯀꯣꯛ ꯆꯥꯛꯄꯗꯧꯅ ꯇꯧꯏ, ꯃꯥꯒꯤ ꯖꯤꯡꯒ ꯇꯤꯟ ꯃꯅꯥ ꯑꯗꯨ ꯈꯔ ꯐꯖꯗꯕ ꯌꯥꯎꯔꯝꯕꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯎ ꯍꯥꯏꯗꯅ ꯐꯅ ꯀꯨꯏꯅ ꯃꯔꯩꯁꯨ ꯇꯧꯅꯔꯨꯔꯦ, ꯍꯌꯦꯡꯅ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯒꯗꯕ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯤꯡꯗꯣ ꯑꯩꯁꯦ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯑꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯑꯗꯨꯝ ꯆꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯃꯪꯂꯥꯜ ꯑꯁꯤꯗꯁꯨ ꯑꯩꯅ ꯒꯥꯔꯤ ꯊꯧꯔꯛꯈꯤꯕ ꯆꯤꯡꯌꯥ ꯂꯝꯕꯦꯜ ꯑꯗꯨꯗ ꯑꯩꯁꯦ ꯒꯥꯔꯤ ꯑꯃꯨꯛ ꯊꯧꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤꯁꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯃꯨꯛ ꯑꯣꯟꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯗ ꯈꯨꯜ ꯑꯃ ꯇꯝꯅ ꯃꯥꯕꯨ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯒꯥꯔꯤꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯈꯩ ꯑꯩꯒꯤ ꯒꯥꯔꯤ ꯑꯁꯤ ꯄꯨꯡꯊꯧꯗ ꯊꯧꯔꯝꯃꯤ꯫ ꯀꯣꯟꯅ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯑꯩꯅ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯪꯗꯨꯗ ꯑꯩꯁꯦ ꯄꯥꯈꯠꯃꯟꯈꯤꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯩꯁꯦ ꯏꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯥꯅ ꯍꯧꯗꯣꯛꯄꯤꯔꯛꯄꯗꯒꯤ ꯏꯁꯥꯁꯦ ꯈꯪꯐꯤꯡ ꯐꯤꯡꯅ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯍꯤꯡꯗꯨꯃꯗꯤ ꯑꯩꯁꯦ ꯈꯔ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯋꯥꯈꯜ ꯈꯜꯂꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯀꯣꯀꯥꯛ ꯀꯣꯀꯥꯛ ꯃꯈꯣꯟ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯇꯧꯔꯒ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯃꯕ ꯃꯇꯨꯡ ꯌꯨꯝꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯊꯧꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯊꯕꯛ ꯃꯐꯝ ꯒꯣꯗꯥꯎꯟ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯅꯥꯎꯕ ꯍꯥꯏꯗꯅ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯥꯗꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯑꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯨꯕ ꯃꯇꯝꯗꯁꯨ ꯃꯥꯗꯤ ꯃꯁꯥꯗꯨ ꯂꯦꯡ ꯈꯣꯠꯄ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ, ꯂꯥꯏꯍꯧ ꯍꯧꯔꯒ ꯂꯩꯔꯦ, ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯛꯈꯤ꯫
ꯑꯩꯁꯨ ꯊꯕꯛ ꯃꯐꯝꯒꯤ ꯃꯄꯨ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯇꯝꯃꯝꯃꯤ꯫ ꯇꯥꯃꯣ ꯑꯍꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯔꯒ ꯂꯩꯍꯧꯔꯦ꯫ ꯃꯥꯒꯤ ꯖꯤꯡꯒ ꯃꯅꯥ ꯑꯅꯤꯁꯤ ꯃꯁꯤꯃꯇ ꯑꯩ ꯁꯤꯟꯗꯣꯛꯑꯒ ꯊꯤꯟꯕꯤꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯕꯛꯀꯤ ꯃꯄꯨ ꯇꯥꯃꯣꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯐꯔꯦ ꯊꯣꯏ, ꯁꯤꯗꯒꯤ ꯊꯨꯅ ꯀꯛꯑꯒ ꯑꯅꯤꯗꯣ ꯍꯥꯟꯅ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯣ꯫ ꯑꯗꯣ ꯃꯥꯅ ꯐꯤꯡꯉꯛꯑꯒꯁꯨ ꯃꯥꯟꯅꯔꯨꯅꯨꯀꯣ ꯍꯥꯏꯗꯅ ꯐꯖꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯖꯤꯡꯒ ꯃꯅꯥ ꯑꯅꯤꯗꯨ ꯀꯛꯑꯒ ꯑꯃꯨꯛ ꯑꯩꯁꯦ ꯉꯔꯥꯡ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯂꯝꯕꯦꯜ ꯑꯗꯨꯁꯨ ꯉꯔꯥꯡꯒꯤ ꯃꯑꯣꯡꯗꯨꯃꯛꯅꯤ ꯂꯩꯔꯝꯃꯤꯁꯤ꯫ ꯇꯧꯕꯇꯕꯨ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛ ꯑꯩꯅ ꯎꯕ ꯐꯪꯈꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯨꯗ ꯎꯈꯣꯡꯗꯨꯒꯤ ꯃꯅꯥꯛꯇꯅꯤ ꯅꯨꯄꯤꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯗꯨ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯄꯗꯨꯗ ꯎꯈꯣꯡ ꯑꯗꯨꯗ ꯍꯩ ꯂꯩ ꯈꯔ ꯊꯥꯗꯣꯛꯎꯕ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯂꯩꯔꯝ ꯇꯤꯜꯂꯝ ꯈꯔ ꯀꯟꯕ ꯖꯒꯥꯅꯤ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯁꯥꯏꯒꯤ ꯃꯤꯗ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯪꯉꯛꯀꯦ ꯈꯟꯅ ꯑꯩꯁꯨ ꯄꯣꯠ ꯑꯗꯨ ꯊꯤꯟꯕ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯑꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯍꯜ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯃꯥꯒꯤ ꯖꯤꯡꯒ ꯃꯅꯥ ꯑꯅꯤꯗꯨ ꯉꯟꯅ ꯊꯤꯟꯕꯤꯔꯛꯄꯗꯨꯗ ꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯉꯔꯥꯡ ꯑꯩꯅ ꯈꯔ ꯉꯥꯡꯈꯤꯕꯗꯨ ꯁꯥꯎꯅꯨꯍꯦ꯫ ꯏꯆꯥꯅ ꯉꯁꯤ ꯉꯟꯅ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯐꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯝꯃꯤ, "ꯑꯗꯣ ꯄꯥꯕꯨꯡ, ꯅꯆꯥ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯖꯒꯦ꯫ ꯌꯦꯡꯉꯨꯅꯦ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯂꯥꯟꯗꯨꯅ ꯂꯥꯛꯄꯒꯤ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡ ꯃꯄꯥ ꯑꯁ꯭ꯋꯥꯏꯗ ꯉꯔꯥꯡ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯩꯇꯩꯗꯤ ꯃꯥꯟꯗꯦ, ꯑꯗꯨꯒ ꯃꯤꯁꯨ ꯃꯥꯟꯗꯦ꯫ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤꯕ ꯌꯥꯎꯕꯒꯦ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯑꯍꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯀꯣꯟꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯏꯔꯦꯡ ꯈꯨꯟ ꯃꯆꯥ ꯑꯃ ꯇꯥꯕꯅꯤ꯫ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ, ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯈꯨꯟꯗꯒꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯨꯄꯤꯗꯨ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯅꯤꯁꯨ ꯍꯥꯏ꯫ ꯃꯥꯁꯦ ꯄꯣꯛꯂꯛꯄꯗꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯁꯣꯏꯔꯛꯑꯕꯖꯥꯠꯅꯤ꯫ ꯑꯗꯣ ꯈꯨꯜ ꯑꯗꯨꯗ ꯑꯗꯨꯝ ꯃꯥꯡꯈꯤ ꯍꯥꯏꯅꯩ, ꯊꯤꯕ ꯐꯪꯗꯅ꯫ ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯃꯔꯛ ꯃꯔꯛꯇ ꯑꯊꯦꯡꯕ ꯃꯇꯝꯗ ꯂꯝꯕꯦꯜ ꯑꯁꯤ ꯐꯥꯎꯔꯒ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯛ ꯍꯦꯛ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯩ ꯍꯥꯏꯅꯩ꯫ ꯑꯗꯣ ꯅꯈꯣꯏꯁꯨ ꯉꯔꯥꯡ ꯊꯦꯡꯅꯔꯨꯔꯦ ꯍꯥꯏꯔꯤꯔꯣ?" ꯍꯪꯉꯛꯈꯤ꯫ ꯑꯩꯅ "ꯃꯈꯣꯏ ꯄꯥꯕꯨꯡ ꯉꯔꯥꯡ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯗꯣ ꯉꯁꯤ ꯐꯥꯎꯗꯤ ꯑꯩꯗꯤ ꯏꯁꯥꯗ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯇꯧꯕꯇꯕꯨ ꯉꯔꯥꯡ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯃꯥꯗꯤ ꯅꯥꯔꯦ ꯍꯥꯏ꯫ ꯑꯗꯨ ꯁꯤꯕꯨ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏꯗꯕꯖꯥꯔ?" ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯀꯔꯤꯁꯨ ꯇꯧꯕ ꯇꯧꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯣ ꯆꯦꯡꯂꯩ ꯑꯃꯨꯛꯇꯪꯗꯤ ꯊꯥꯗꯣꯛꯎ ꯃꯐꯝ ꯑꯗꯥꯏꯗ꯫ ꯌꯦꯡꯉꯨ, ꯋꯥꯔꯤ ꯑꯃꯁꯨ ꯅꯉꯣꯟꯗ ꯂꯤꯒꯦ꯫ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯦꯞꯈꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯤꯗꯣ ꯈꯣꯂꯥ ꯃꯅꯨꯡꯗ ꯍꯦꯛ ꯍꯦꯛ ꯆꯪꯉꯤ ꯍꯥꯏꯗꯅ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯁꯦ ꯀꯤꯗꯅ ꯊꯕꯛ ꯐꯥꯎ ꯂꯦꯞꯅꯔꯨꯔꯕꯅꯤ꯫ ꯑꯗꯣ ꯅꯈꯣꯏꯗꯁꯨ ꯊꯦꯡꯅꯔꯦ ꯍꯥꯏꯔꯕꯅꯤꯅ ꯏꯄꯥꯅ ꯍꯥꯏꯕꯗꯣ ꯅꯣꯡꯃ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯆꯦꯡꯂꯩ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯏꯁꯥꯗ ꯀꯤꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯨ ꯋꯥꯔꯤꯗꯨ ꯈꯪꯉꯕ ꯃꯇꯨꯡ ꯒꯥꯔꯤ ꯑꯃꯨꯛ ꯊꯧꯔꯛꯇꯨꯅ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯛ ꯈꯔ ꯆꯠꯂꯨꯔꯒ ꯉꯔꯥꯡ ꯑꯩꯅ ꯊꯕꯛ ꯆꯠꯃꯤꯟꯅꯔꯨꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯍꯪꯕ ꯆꯪꯕꯤꯔꯝꯃꯤ꯫ ꯂꯨꯔꯤꯕꯗꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯥꯏꯕ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯍꯥꯏꯗꯅ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯆꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯋꯥꯔꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ, ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯝꯃꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯩꯁꯨ ꯑꯩꯅ ꯈꯪꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯔꯤ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯌꯥꯝꯕ ꯑꯃꯁꯨ ꯂꯩ, ꯃꯥꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯒꯤ ꯃꯌꯥꯝꯕꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯆꯤꯡꯈꯣꯡ ꯑꯗꯨ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤ ꯃꯤ ꯑꯃꯠꯇ ꯆꯠꯄ ꯉꯝꯅꯗꯕ ꯃꯐꯝꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯕꯨꯗꯤ ꯃꯤ ꯑꯗꯨꯝ ꯆꯠꯅꯔꯕꯁꯨ ꯅꯨꯃꯤꯠꯄꯨ ꯇꯥꯈ꯭ꯔꯕꯗꯤ ꯃꯤ ꯌꯥꯝꯅ ꯂꯠꯄꯅꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯈꯣꯏ ꯅꯥꯎꯕꯁꯤ ꯃꯃꯪꯗ ꯄꯨꯀꯞꯇ ꯀꯞꯄꯛꯏ, ꯑꯗꯨꯒ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯅꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯏꯕꯁꯤ ꯃꯥꯏꯕ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯝꯈꯤꯕꯗꯒꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯃꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯉꯔꯥꯡꯗꯤ ꯑꯩꯁꯨ ꯑꯍꯤꯡꯗ ꯃꯩꯉꯥꯛꯅꯩ꯫ ꯏꯆꯥ ꯅꯨꯄꯥ ꯐꯥꯎ ꯃꯁꯥ ꯁꯥꯒꯠꯂꯛꯏ꯫ ꯑꯗꯣ ꯅꯥꯎꯕꯗ ꯑꯩꯅ ꯆꯪꯉꯝꯗꯥꯏꯗ ꯃꯩ ꯑꯣꯛꯊꯣꯛꯑꯣꯗꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯥꯕꯨ ꯃꯁꯥꯒ ꯃꯩ ꯑꯃꯇ ꯑꯣꯛꯊꯣꯛꯈꯤꯗ꯭ꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯑꯃꯨꯛ ꯑꯣꯛꯊꯣꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯝ ꯃꯥꯗꯤ ꯇꯨꯝꯃꯒ ꯂꯩꯔꯝꯃꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯃꯥꯁꯨ ꯃꯁꯥꯗꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯔꯒꯗꯤ ꯃꯩ ꯑꯣꯛꯊꯣꯛꯑꯒ ꯆꯪꯉꯒꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯀꯨꯞꯅ ꯈꯪꯉꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒ ꯊꯕꯛ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯃꯛꯄꯗꯒꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕ ꯑꯁꯤꯗꯤ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯏꯃꯥꯟꯅꯕ ꯑꯁꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯦꯡ ꯂꯩꯐꯧ ꯊꯥꯗꯣꯛꯆꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯗꯅ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯑꯗꯨꯃꯛ ꯃꯥꯡꯈꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫
Ngasigidi mayamdagi kainanaba pide ay lauzari.